the cookie narcotics, the Mokoi, MLA Tara, Lebak to Gaiba, MLA Tara, Sinamo BJP, the Yauri have. Mokoi Tara, sending a ship powder, the separate MLA station at the Moshi powder Halloi, Kogi, Mosam Naragan, the Nung the Kujinas. Corpus Jungle, but I sing Jungle, but I am a pun later. See the Natana, Sosan Buddha, Hojojic, Moy, cookie state, cookie land, shem the Bayaro and Moy Haji, cookie table launching the quite cookie land kind of me, she the labor, Moy agenda cam, put to Nazi Banto, Hokre. I don't know, BJP the Yariba. Makoi singa sina makoi masanda Iran tholi bisine masi kanoni aina su yamna panjaning de aduga masi koi central government na adi state government ngam da ta central government dagi masai state list union list da mateng bang lo kan da concurrent list da koi sine ba ya lo ga koi masi matam chana nga au da ba ri ai koi leiba ase koi iram dam ching leiba ase koi no gi lekha ta ba hanjilak pa da na ai khanjai aduga mase yam nungai taba kanoni ko asigum base koi matam chana kalhuda ba yadabani koi isagi iramdam isagi ipa ipuna thanamba koi ngamkhai ase kalhuda ba tari ngasi maitai haiba jati ase puruk masa se malem sidi mutchi ba yabi pigum dal aim stumje okay oza matam chana kalhuje haibani thank you za thaka chiro chandra kumar ai daloki makha chathrak dai suresh chandra kumar dalak chagi oza khoi gi sem na hai gi khoi gi manipur gi conflict se hojik lai ri ba manipur le miyam na chap chana khoi gi core issue se khang mangam de masi oja chumga dori bana tra ga tasingna masi khang da boira ga di masi matau karam na khangan ga dori bano statement je sum matam di sangjel le jing lai ba manipur irang je hojik bo tha oja ne ken hai wa tha kun kumati phajala bane koi manipur gi koi former chief minister hai ba form da lengang na irang ji losin ga di tha ma da losin ba ya bane du chief minister gi ngarang gi koi magi statement aduna ताकि मणिपुर मियाम जे है तरजिक कॉन्फ्लिक्ट की मरम चप चाब रियल इशू जे मसी खंगदे है बजे ओजा चंद्र कुमार कमाई यंग बिहाम कनोने यम फजबा कन मरिक सुमो हंगनि ताकपिरो दो ओजा याइ फबको अखोगी ngasi phawbo de khoi manipur de leiba miyam singa sina ngasi samam na dana khoi confuse tana khoi hoje jik leiba singa se haji kram hai to nai khoi hojik thoi ba thodok wa thok singa se ngasi megi tang ahum dagi chazanpur gi tobung bangla dagi khoi epic center oragan da khoi ngasi tholak pne irang se ko ala agan da asi mairik pi de majau bi ho ba na matam chana khoi matam du da intelligent fellow ba haiga drana taga laibak thiba thodo se khoi mayam sina kanbiu na law khong na to dam da khoi kan bangam ho hi re ko chazanpur leiba khoi silinau singi awa ta ba de khara mana mayum mai tha na de gi si ba na hi ba kayam yaure de gi khoi megi makutta si ba de gi yam wana khang ba mayum yorok pada khoi reliquium da sa ko matam da adumak pok to khoi hafta amni le kan da chazanpur da dc office te kai da khoi sum da gi exchange gi type da khoi reliquium gi missing ase imphal ge muk tharak pa de direct heta lakba ya da ba chatra mahi masing tamba the medical college tamba boarding da leiba khangong do ba thodok ni na ko sai to na laibak thi ba thodok do thoki aduga muk khale le kan da khoi gi sugunu da tha amani leirakan da khoi nimikun nimuk leirakan da sugunu da muk sharau da muk khanghau da muk masi khoi peace talk peace conference da leikan ma khoi dum thada na muk mayam yum mai tha na da freedom fighter magi mama hau da khoi mainung da ka thek na khoi si gi ne ba sai to na khoi sigum ba laibak thi ba tha da gi muk khara larga more da gi muk jiri bam da muk ta re ko jiri bam ji jo khoi precaution matam chana checkshil hauda bana ta khoi thokani tawani khangna khoi security gi matik sha da ba haigadra khoi intelligent fellow ba oi ba haigadra se laibak thiba thokdo da thokra jiri bam da su dagi boro bekara dagi khoi kan jiri dagi khara changil lagan da subdivision da thoke bane sai to na more da dagi thokre thoke bisa khoi karam hai to na masi thol even hai ba da khoi ekheng ta na ipai puna ngaklam ba khoi sahi cha kaya ma ngaklam ba khoi ipai puna ngaklam ba khoi iram da ma se ngam khai se kai re kai ba samana re dagi
khoi kan banga hor kram hai to na ikheng tar iba dei kam hai to na misi mina thok ke khoi kupna tijin ba ma darkar hai ba kai kram hai to tholai bono hare kan da khoi punna khanthamina ba adi masi kai dei kam hai to lai bono hai ba khoi khanthamina ba ma punna khanthamina ba khoi tijin ba ma darkar hoi na ta na khoi amaga khoi rajniti gi khoi gi sin kangjei da ama hunna dana adugi matam oidre hojik akoi punna hingminna ba adagi punna tengbangminna ba adagi together ko living adagi punna tengbangminna ba punna hingminna ba adagi punna chatminna ba asigi natraba tarde khoi hingbagi asha se leriktre ba hojik khoi no sum kana to pode khoi purum masa sing ase khoi hajik mangsilakpagi khoi mangi bai phibon to la ka dore ba je khoi maitai purup tana khoi laiba purup cha khoi punsil la kan da punna hingmin na ba punna wakhan ta min na ba adugum ba masangi na to ta re khoi hak lai tana khoi ngasi di mafam masida shanti laire tangdu laita ba laire ga ngak laire ga muk mafam ma je ta peace laire shanti laire har ga mafam ma je horak ba asina so khoi miyam da samam na ba kihan ba hek pok ba de sigum ba je to dona ba khoi ngarang da so khoi hajik se governor na peace talk to na khoi kharap phare hai to se drone tara threat phare kan da kangsup chingkhong da kadang ban da hoje mo kan to ri bne ba moi kuki na militant jeng target pa da khoi gi phayeng da leiba khoi club association moi ura bne ma khoi mi payo pok na khoi report to security forcing state forcing da matam chana ngak pi sen bina ban mo harik na bne asai to na khoi gi tangdu laita ba manipur por potari honorable cm gi together for a peaceful manipur have yam phajaba kanone adu bo mase khoi gi theory khatan atana khoi gi practical on thok pira kan da khoi gi akhona masibo khona welcome to we really I welcome his magi asum administrator phajaba sing se du work with action khoi gi thabak to on thok pira ga khoi sum da kari gumba khudong cha da ba khoi gi union list state list adagi concurrent list saiba ma khoi gi leiri bane ado state list ta to ya ba thabak sing se matik chana mathona phanam mapangan phudo kan da torom matam da khoi kan to khoi gi unified command da ama da khoi gi chief minister ama oi bagi magi power do phudo pangam da ba ta ri khoi gi ngamdaba tarbasu khoi central khoi mana phudo kanda adu ngamakta ta de khoi central re concurrent list da khoi union list de khoi mateng lo bi ya ba asi khangna ja adu asai jum khoi iramdam se khoi ngasi phawda mi gi makha da sum leibagi mawong da khoi leiba ta de khoi mikha thaina gi central government tawling ba to ba khoi home honorable home minister Amit Shah amadi prime minister ngasi phawda kaidam ta thawa sabidri no mase yamna manipur deriva indian constitution piva fundamental rights po ko khongau no bane haba mase ta chen haida adigi ngahak litana kuki da landa haliba militant sing da matam chana moina control to central army sing china lan khamgi mhota onchil laga maitei da onchil laga khogi mahoi misang sangba adigi kuki militant sing china the cookie narcotics adigi makhoi MLA tara asina lebak thugaiba MLA tara asina moi BJP de yauri bune haba makhoi tara asina ngasi phawda separate MLA session ta di moi shi phawda haloi khogi moi sammanar kan de khoi nung de khujin khop chang de bana ising chang de bana makhoi pun lai de bune sida natna sosan pura hojo jiksu moi teri cookie ge state cookie land shem da bayaro hena moi haji cookie tabul lamching da khoi quite cookie land ka na khoi mi sida leiba moi agenda kyam putok na ji banto ho kre adai to na khoi gi BJP de yari ba makhoi singa sina makhoi masanda irang tholi bisine ha masi kanoni aina su yamna panjaning de aduga masi khoi central government na adigi state government ngam da ta central government de gi masai state list union list da matengbang lo kan da concurrent list da khoi sine ba do lo ga khoi masi matam chana nga au da ba ri ai khoi leiba ase khoi iramdam ching leiba ase khoi nong gi lekha ta ba hanjilak pa da na ai khanjai
aduga mase yam nungai taba kanoni ko asigum base khoi matam chana kalhudaba yadabani khoi isagi iramdam isagi ipa ipuna thanamba khoi ngamkhai ase kalhudaba tari ngasi maitai haiba jati ase puruk masa masa se malem sidi mutchiba yabi pibum dal aim stamje okay oja matam chana kalhuje haibani thank you thaka chiro chandra kumar ai daloki makha chathrak dai sure oja ojagi wakhalon da hai tar hojing manipur da leiba crisis sida khoi gi state lengak na koi response stories yam effective way na khanbi bra if yes effective way lagadi athu matam da tangtu leithabam thoi natraga effective way lagadi oja chandra kumar kai gum khara suggest obiramo where we can heal ourselves we can rebuild trust among ourselves koi amona manipur je example loina hai tare manipur shine amona koi unity da strength leibda manipur je haina naba malem dhanga naba kari kari to mathau da oja chandra kumar roibda tilam ose leiba yam marik chumba wahangni khoi ikai khumda dam sikchara ba khoi dr sharam niken congress ki spokesperson ko dagi khoi ikai khumda matik chara ba mayang lambam suresh kumar bjp ki spokesperson makhoi na su phaja ba yamna phajaba peaceful loiba dagi yam important ba phajaba agenda kaya ama phajaba koi wahi kaya ama hajik pukhat pigre ko se yam phajaba ngatani suggestive oiba ngatani ko yam phajai azan ni kenchu aza suresh na su phajana inaoni na takpi re ko ado ai haje amtaga haibiro question do question je suggest ka to biram hai bani to oja khoi manipur idea of manipur da khoi je how can we heal ourselves from this crisis de khoi panto kram heal to ni mato kram na amu rebuild to ni khoi trust emo na laknu hona bada aduga manipur je example loina unity leibada lebak da unity in diversity da malem lebak da lehongna ba tauna ba wekna ba kari to mathau tai ha hoi kanone ai khoi aham bodai khoi se reconciliation peace por na bidong to koi reconciliation masange adigi aham bode peace dialogue am su sange ko han na koi yana da bata su koi kuki chili nau singa se koi han na koi thaina dagi yam tangdu leita na khundaram ba koi chili nau ka yam le masi irang je khangje da ba ko mokhoi da ba ko na lana lo su ya de koi laibak thiba thodo ha da militant sing kharana misguide tawraganda namdana makhoi possibly makhoina su yamna tampak amasung sing tamani je khaidu anba pamdaba yam nungsine leiba pamani makhoina su ko aduga peace dialogue ama hanjin khoi sanagadom nei khara ma thadok nagani khara ma mu tension gani ko yana da khara mu thadok kani toina khoi interaction tawro matomda nungsine se porkane ba akhoi gi wall da khoi turen wang ma da leitum langra de khoi kano to ya ro khoi nungsi chanop jing ngamroi ba ko saka unara kan e sina khoi na lan gre sina khoi na choi re khoi chili naung ni thaina de lerek pune ja khoi gi yam emotional oi ba khoi nungsi chana na khoi phaja na moi gi kuki chili naung is intellectual moi gi student organization sing adagi maiti de so khoi gi maira paibi adai moi so hill mothers moi mother association kam le ngoni makhoi sing pul laganda khoi interaction tawraba adagi punna phamin naraganda khoi gi yana bam poraganda peace dialogue si yam darkar hoeba peace dialogue toina tawdaba ta de khoi solution je porak pade waga joribni ko aduga haujo single leriba swachampur de leriba singi missing khoi chili now singa de kangpok pide lerising so khoi tampak ta laga ma khoi mayum mai kai thadok na che moina lana sandok pui mohta khoi gi laibak thiba thogdo thoki bani ko makhoi so ajikti hogre hogi buna hogre hajik la aka na makhoi security matik sana piraga na makhoi mayum mai kai semje la makhoi busu tampak ta kumhal laga leiba yana ba khoi gi security na phagana state force ma de central force na matik sana ngakpi sen biraga na makhoi busu guard to thambi ba khoi gi mayum mai kai thadok ta relic kem no leiba khoi silinau enmet kano sing china so khoi swajanpur da mai yumpham sing adu de mayum sabi yana ba sarkar na thu de senbi ba aduga more de leiba sing asi so khoi more de mayum da halanna ba hotna ba aduga khoi security na matik chana nga akanda serauda kai da leiba ngam da pukhawrum da su sain to ga khoi amat toina interaction amat to ga
masi phagada na khanjai aduga prime minister government of india gi khoi gi honorable home minister adagi amit shah the prime minister honorable prime minister yauna khoi gi peace accord ama athu matam de semba khoi gi moi gi kuki gi site gi su mla mantri adagi khoi gi chief secretary yauna khoi gi asigumba hogiba thokiba thodok asi amona thoktana ba khoi national mainstream da from today we are joining in the national mainstream of government of india gi da jati gi thak ta khoi kana toroga mohoi sumba peace accord amona khoi sumba irang communalism amaga ma misunderstanding se khoi amona tororo haina mohoi sine sign loro kanda prime minister yauna delhi dra natraga kada north east ki mafam amdo so mohoi na pamam pham da khoi chatlaga tomina ba sign toro kanda khoi gi thaina dagi puwari da nungsi sanana yamna multicultural multi ethnicity culture da chagatan ngasi sanga moirang de leriba khoi gi sangai national park da kuki chilinau sing yum thadu yum wifi gi yum naga gi yum maite gi sangai adagi mau gi dongan ba khoi masina khudam ne ba yam nusi chana leirame khangau dona khoi gi laibak thiba thodo do thokiba da su ai khoi na su lani ba kya do ngakpi haraga makhoi na su ngakpi haraga khoi emotional ba thamo gi ani sigi sengdong na kanda khoi na ngakpi ba hai su hen ba dharma se leite ba isona su kana do ni ko ngakpi ba bi hen ba dharma leite adu ngakpi na kanda nusi chana na thaina gi tangdu leita ba manipur do hen ba da masina asoba khoi gi khudam ama oigane khanjai aduga akhoi hajo honorable chief minister gi wakhalon chu yamna phajai adagi ta yam thuba athuba matamda tangdu leita ba manipur ma porakpada honorable chief minister gi wakhalon mahaki mathau yamna darkar roi aduga akhoi gi laingak ti yauriba khoi luching busing asina makhoi amat to raga moi khenaba mod thamdana ngak leitana amage khoi gi rajniti gi political defense tona dana khoi gi hajukti khoi punchin matam yore punchin la kan dai khoi gi malem sida khoi haji usa da su manipur problems 7-8 chandana khoi world issue oigani haiba sugum yam ikai ninga yoba mase it is the insultation of not for manipur it is the insultation of government of india ni ko insultation to the government of india manipur ki ming yorok paje malem gi tangdu leitana laiba malem yorok paje yam ikai ningin haibi no jachan ko thaga sere du athu matam do jachan ko na hai manipur tangdu leitaba lakpo resenu haiba wafam du thamjaraga manipur ji athu matam tangdu leitaba lakpa ju oibo resenu jachan ko thank you so much